खंजरी ISTV की पाउमी यंग ताबिरी बसिंग तराम नोक्सरी गसिगी मरुब पाउदा कुंथ्रामा पंसुबा असम राइफल्स का खुद थोकना बदलाई खिद्रबा मरी की मरकता अमगी मसक ममिंग खंगमंगम खरे मणिपुर द लैरिबा सोयनाइरबा सिंगबु थवैबिदबदगी अपुनब लुप अमा सेमख्रे अमदी खुराई पोलो क्लब ना डायरेक्टर जनरल असम राइफल्स कप इक्वेस्ट्रियन चैंपियनशिप की मपु ओइख्रे हजु पाउ संदोंग पिजरी ngarang kuthama pon suba sam rifles ka khutthokna bani haiba thodok amada lei khitraba mioi mari gi manungda mioi amadi masak maming khangmangam le lei khitraba mioi adudi pukhrambam kanta apokpa ningthem chandra sahi kungataret kumbi police station gi manung chanba wangu sabal dagini imung manungi mioi singna phongdorakpada lei khitraba kanta yum thadoktuna sakhiba sahi taraga mangarom phazalakle panba yai ngarang ahing Surasanpur district ki manung channa leiba Indo Myanmar border gi pillar number nipugu humdoi gi jaga amada kuthramapon suba Assam Rifles ka khud thona bada aina tingkraba UNLF ki kadar ni chingnaba mioi mari asi laikhitabani Chairakshida January ki tangkun ga mathoi gi ayuk angan bada Surasanpur district ki Singhat sub division gi manung chanba Manipur amasung Myanmar gi ngamkhai da khud thona bada UNLF ki mioi mari siri haina PIV defense wing na media da phonglak ki ba wafam adu ranba samjin sajanba pauni haina lupasagi senior publicity officer KSS Yuhebana thadrokpa cherol amra khanghalakli cherol asina makha taraduna UNLF MPA gi oinadi hariba mafam amasung matam masida kuthona kiba amata leite PIB defense wing na samjin sajan ba warol ama phonok liba sinadi soidana makhoi gi makutta phajinduna thamba Mitchell natragana makhoina yoktuna thamba Sizinaba loiraba kanadraba mioi khra kapthoklaga handak hairoki nahamayam khomjinduna surrender drama anoba sanage toromba adu flop satkhiba adugi phajadaba mixet adu thaidok nanaba honaba oigani hari amromda singnaninga oibo wafam amana handak MPA gi saniga marfudragani thoi suba battalion dagi mioi mari lance corporal pukrambam wanguba LIS kanta apokpa ningthem chandra wangu sabal mamang lekai laloi mutum ihul tamba Elias iboton apokpa ibocha waithau sangom sang lekai laloi irom chingahal Elias open apokpa babu macha langthapal mantri khong makhalekai haukiba January gi tang tara ga mari gi numidang da makhogi post thadokuna chen ki hari hariba mioi asigi imung manungna misak singasi Bharat Lanmi gi kutta sire hariba si chumbra yengthokpiu karigumba hariba mioi asi oram labadi Bharat Lanmi na makhoibu makut chalaba matungda mana matum phangdanaba thauna phaba saduna hatokiba oramgani makhoina sen kiba matamda khusukulai amata loina kiba leite Bharat Lanmi amasung Assam Rifles na thabak ngamba sanana ba amadi propaganda chawna toba yanana ba khulai mayam ama puthokuna media da pangai haizen mani ngasi phawada Bharat Lanmi amadi Assam Rifles na tawthurali ba thong sing asina lamdam asigi yalhomi singi punsi asi makhoina karisu mamal leina logde haibadu mayak sengna unarabani Bharat Lanmi na kedongaida minungsi ulak loi haibasi ningtam lalho asidagi na theiduna Mitchell oikharbasingda matam suppada ningsing haningi hairi Manipur gi singa masung tamda lariba disabled persons singi sansthan sing punsin aduna state platform of disabled people's organization ama Manipur press club ta semkhre hariba organization asigi president Jasubanta Sapam general secretary na hingba Aloysius amadi treasurer na Gaipui Khon Luini Anoba Sangsthan Semba Siga Mari Lenena Press Club ta pangthokiba permission ga unaba ma da Jasopantana phongdokibada nama swerba singna makhogi pangpam thokpa hak amadi mimanana hingmangam nanabagi pandamda punna khongjang kaya changsinba amadi amata oina thengnanaba asugma state level organization asi sembani sakana mimana darbasingi thawina khanbidaba asida pendaba phongdoki loinana mimana darbasingna tobangamba kaya sing aduda yumpham oiraga state level sports meets amasu pangthokani haiki tongan ba district mapanda laiba kogi disabled people organization sing punjanaranga si koi press club asida koi state platform of disabled people organization Manipur haiba platform sima akoi ngasi formal oina koi seme haina koi la mayam da lauk sari akoi gi state platform of disabled people organization Manipur na and laiba koi February last week natraga March ki first week ta koi state level first exposed meet of persons with disability haiba ma pangthoktuna miam da khoisu capacity depends on personality not on disability haiba thim da koi exposed meet ma koi state level gi oina koi pangthokna na bagi da ma koi sem sajari
Manipurda khundaminariba tongan furup sing gangte waifai thadau mar kabui maring tarau monsang mate jau simte anal amadi maitei sing yauba forum for integration of Manipur ko bulup amangarang semkre ngarang langul games village da furup sing sing mu sing yauna pangthoki bami pham amana khundaminariba furup sing marakta nungsi chanan leminana ba amadi Manipur gingam khainga minana ba pandam da lup asi sembani hari ngarang mi phamaduda pandam gi president jumnam sa Dilip Kumar amadi momoi gangtena mathang suna sip guest amadi president aduga mangpi gangtena guest of honor oiki wangang ki basingna saukolaba kunmatoi suba sahisa asida ning chingtam amadi phurup ki khenaba thamdana nungsi sanana leminaba wafam sing phongdo khibaga loinana saruk yaba ngam hongdaba tongan ma phurup khuding gi ichilinaw singna nauna semlaba forum asida saruk yabina nabasu appeal tawki Indian Council of Social Sciences Research New Delhi miyeng makada Irema Gender Empowerment and Resource Center Impala Sinduna Nubit Nini Chatharakpa Tourism in Northeast India Problem, Potential and a Prospect Haiba Topic ta Pangthokpa National Seminar ngasi Manipur Press Club Lotion Kre Lotion Miki Thoramduda Dr. D.R. Laifungbam Pipa Infalgi Nandini Tokchomna Chairperson amadi Speaker Waki Thormasiga Mari Lenina Nambol Sanoi College gi lecturer Srima Ningombam Manipur Child Rights for Alliance ki convener Pradeep Kaisham University of Science and Technology Meghalaya gi Dr. Makbul Assam University of Silchar gi Dr. Ratna Hwiriamna resource person oina wanganki Federation of All Tribal Youth Club Manipur Fatikamna India ki Prime Minister da ngarang Autonomous District Council ADC Manipur bu mapung phaba autonomy PU haina memorandum pishin khre haina agency ki pauda hari ADC singda tubu matamda sakti piduna decentralized toba wakat cherol adu Fatikam gi President R Asing amasung Secretary Lethangna sahi tawki Masagi phangpham thokpa job card ki khusuman phangan biu haina korta wakaluba mioi marida KY kelni haiba mioi amana nongmai maru pisinduna ki halamle thodo osigi matang danga sei palace compound leiba masalai magi office ta paugi mipham ama pangthokre paugi mipham aduda phumlo gram panchayat ki manungda job card ki thabak suribi mioi kayana saru yaki makoina phongdo kibada phumlo gram panchayat ki ward number 2 gi member oriba CS Ibosa haiba mioi asina mamangi tamda ward asigi manungda job card holder oribi K Memi and Thoibi Estamubi amadi K Premsan gi apun balupal sungum phugani thoi rom phangadabadu sasinaba soi tawduna senpham singadu member na lothoki madugi matangda mamang sahi gi September gi tang 13 Imphal West ki judicial magistrate makogi phangom thopa kusuman sing phangan biu haina wakat ki case ki thabak thorom sing sathaba horakpada masana masabu KYKL ni haijaba miui amana case thangatliba miui singda case hando una trabadi afabok oiroi case asi KYKL na pairabani haina tatana khangalaki hari makhatana case asi satarpada satkiba January gi tang 10 da ke memi hariba miui asida chuthi amaga loinana nongmai maru ama kushinaram ki chuthi aduda case asi hando KYKL na pairabani masida lam helabadi masa masa gi daita oigadabani haina kihalaki hari wangang ki basingna makhatana phongdona kibada makoina case tawribasi masa gi kusuman phangjanna ba tawba case ni masida kian kanganbagi mahutta mateng pangbiu haki Aku case karam da mana ta se masakhan da mire to phone dok sarum birpa ai khoina ta se nar ga di sana asum baji chining bagi dam ta koi tong juru bani ba ai gi asmai tong na moi da hana ji zaina ji koi asmai na tong bugi wakhan da tong jabana ti ba miyang khangna asum baji ta thuk sa ge na to bani ai gi sigi sen jina ai kai su sida ai hingba ya na balam bi suna ti ba Aina Tinkraba KYKL gi sel gi dimana maram oiraga All More Autoriso Owner and the Drivers Welfare Association na More Town da ngasi January kungani thoidagi Autoriso Service leble hari aduma pu January gi kulum doidagi More da total ban chathargani haina torombadu mari lenaba singa wari sanabadigi matam khara komthokle haina association gi president ti guite amadi joint secretary TS Birendra Kumar na punna sahi tawduna thador baccherol amana khangalakli cherol sna makhatar KYKL gi makaidagi Autoriso amom delupa samanga ngapi ke dabani habu pham thamlak padu handuk pina na ba kayar hana haijabada tabi dabadagi ngasi gari lebage khongjang adu chathaki bani hari maitei jatagi khwaidigi chawba isorgi mapham da ira thonujaba numit ama wariba imoinu chahong hongbi ima bu khurumjabagi numit asina lakpada Manipur Pradesh Congress Committee ki president
Gakhangamna Manipur Miamda Harau Tayamba Pongtopagaloina Yapa Pausal Pirakli Charolamada Iramdam Asibu Sohong Hong Nanaba Amadi Wata Padabalamdam Ama Oina Bibinanabagi Damakta Imuno Ima Homibu Kurumzabagi Toromasi Lakpaga Iroinana Iramdam Manipur Asidasu Hana Sunabakaya Tadoptuna Sakot Pagilambida Hena Kumang Soshan Banushi Sanana Himinaba Santi Leba Amadi Sohong Hongba Nunga Yapipo Purak Palamdam Ama Oira Sanu Hari Amaromda MP Ti Mainana Tadruk Pacherol Amada Imunu Image Ira Tony Lakpaga Iroidana Dharma Jat Kuchu Kanglup Kayana Pulaga Kunda Minereblam Masada Nungshi Chanana Minaba Sahonga Hongbalam Dama Wayrasanu Hainasu Pontorakli Manipur Tariba Singmi Singi Hak Amadi Dabibu Taraina Lauduna Laibiri Habigi Penda Bawakata All Tribal Students Union Manipur Achumna February Homdagi Makata Kongjang Sing Hauragani Hana Lautokre Karamba Madi Karigari Kongjang Junction Gati Habigi Chapchaba Warul Adu Lautotrabasu February Tang Anidagi Kongjang Makata Satargani Hana Lautokre Hari Stadasig Chingiram Sinda Central Government Apakaliba Project Kudimak Matam Kaktra Tingzilagani Tribal Association Federal Organization Amadi Federation Unit Kudingna Achumna Sangsiliba Kongjang Kudingda Sogot Piu Hain Apil Torli Pauna Bazar Dagi Manipuri Nupi Loba Ramesh Kumar Gupta Masa Singaloina Lotkre Madi Lenabasina Tidok Pidro Masa Singadu Mangon the Sinabiu Amadi Angi Oibacherak Lokot Piu Haina Ramesh Kumar Gupta Giloinabi Telem Robitana Fondokre Wapama Singasi Kongo Bazar the Pangtoki Bawakan from Amada Robitana Fondokibani Wakan from Madu Lamdam Dugi Nupi Kayasu Saruyaki Maruana Nupi Sinda Ot Neighbor Satariba Kayagi Matang that Yaning the Bawarol Iba Play Kayasu Sizinaki Robitana Makata Pondorpata Atubatam Damaki Masasin Sinabina Navahonabi Amadi Miam Nomatic Savadan di PBU Haki. Hey, sorry, no, I do not very well. You find it as a man, okay, you won't know about them. I'm one of those never know about I can't say again, you name it. People will sit the NAPKI Superintendent of Police Ki Miyang Makada OC Bikramjit na lusing batim amanangasi Hau Kaitel area da tibo humaki tabak chatabada heroin pauda gram kun gataret kaloina na nupi mapari hari Parabi nupi edudi Ketremium Ibemhal Debi Sahi Yankematoi Mapuroba Lake Ketraba Manibabu Kakching Kuno Tongam Lekai Degani Hozuna Wore More Wat number 2 da Laibani Hari Heroin Singadum Hangna More Town Dagi Purlaga Impalga Tongan from Sinda Yon Tokna Bohonarambani Hari Kongjang Asi Nav ki Maketigi Leptana Satakini Masida Miam Nasu Mateng Pang Biu Hari Umorogon Binupiema Rep Taubada Chennai Hariba Laikram Rosette ki Masa paralyzed Tauduna Kana Narabasu Jelgi Espina Lying Bide Haina Apokpi Mama Laikram Sanahan Bina Permission the Pongdokre Nasi Manipur Press Club the Pangtopa Permission Unaba Amada Sanahan Bina Mahaki Masano Pasi Maral Gimatungina Ayan Gicherak Pangbakari Sukaide Adubu Jelgi Doctor na Zanimsta refer to Duna Makata Balaying Chatanana Bakangalabasu Jelgi Espina Doctor Gidisas Yaudana Mari Marang Poitatuna Masano Pasi January Amada Namduna Puki Haina Maral Siki Rosette Kimari Mata Maishnam Ramanandana Asuguma Tongasi Mapam Amata Tenade Fasi Togodoba Mi Pauba Masa Narabadi Pasinumit Yetokpa Amadi Lying Bagitaba Jatane Haiki Mamana Makata Raduna Zelgi SPSC Missing Mikai Naiba Amadi SP or Badamatic Shadaba Mishakni Haiba Wapam Pongdoki. Lying take having the Matapi be at Hazari, I don't want to be to be because not train lying with their wicked or have no Samna. Wagi tadi pemotong betul kerja rasa tu maaf kerana lain biru, ada sudah ti, ada juga lain jaga si lain biru saya sebut biru na mau dari kau sekian sangjare, ada mati sidi atau nana tongan biye ngi habis kau itu suku apa panggil ba, sigi posisi kau yang jadi macam mana hari pada. Miu yama Pauna Bazar da leba Hotel Santosta Thauri Yanduna Siramle, Thodok atu da lei Ketraba Miu adudi Beswananda Apokpa Brahmananda Karnataka dagini. Adumapu hotel gi register da irambagi matungina Sikkim gi Gangtok tagi Impal da mamanaba magi luhongba yawa lakpani haina irami miuasi mahakna leiriba room number 10 gi fenda Thauri gumba amana yanduna sirambani hari suti police ki gangbo ama laklaga si baksang tu lokhat kre panba yabadi hari miuasi haukiba January gi tang 13 tagi hotel sida lerakibani hari
Manipur gi leiriba local bodies singda Bharat Sarkar gi tongan program singa thuba matamda shinanaba shinbiu haina Manipur Pradesh Trinamool Congress na dabi torkli party asina thorpa cherol amada khangatlaba local bodies sing maruina autonomous district council jila parishad panchayat municipal council amadi nagar panchayat singda sel gi oiba amadi atai thabak thorom singi power singa du pirba matamdata Manipur da sakwa thorangi thabak ta mangjil thaba ngamgani loinana thabak singa sigi kana badu misam praja singa yoba ngamgani hari Politicians singna yawal alhugi maramda comment amata piroi dobani haina aina thinkraba URF ki Secretary Information Publicity AKP baril na thatrok pacharol amana kangalakni charol sna makata raduna miyam gi oiba mifam amadi miyam gi punma mafam singda wangang matamda politicians singna aduna yawal sibu usittaba utuna oida padaba wahi pangangang duna misam miyam gi apunbagi pangalbu makata na munduna hunba wangang ngang duna honor klabadi lup asina tumina yengduna laithok loi hari thauna leitaba makhoigi responsibility leitaba wangang sangang amasung thausil kayana maning tamlamba lebak asibu kangkhung sahel hari lebak asigi ning tambabu bharat na namduna mun kharba matung makhoigi phibanungda charan khibadagi ngasi phawbada mathauna leina lepak asigi damakta lofam thokpa thodang maset amata phawba loba ngamdriba singna pangang ngang basi taraina lode hari lobasigi makedagi politics pu profession oriba chungleba asigi chuninau iche isan khudimangna karigumadasu lepak asigi ning tam yawol lalho asigi matangda saruk yawa natana sharana ba warul da yumpham oibo wafam amata kupthana nenaroi dobani amadi phongdok lei dobani politics story basingna lepak asibu thamoi sengna nungsiba wargadi thauna leina masagi assembly bu kulai oina sijinaduna lepaki mangkraba ning tamba lauthoknanaba khanghalli tuber crops based farming system for sustainable production and income generation have hiram da nomagi oiba awareness program among asi Thobal district ki Waikong community hall na pangthokre program asi all India coordinating research project on tuber crops ki makhada Central Agricultural University Kau Impal na sinbani awareness program hodupagi thoromda Kau gidin Dr. N. Iboton Kau Horticulture Department head Dr. W. Maitei amadi All Manipur Medicinal Plants Development Association gi President MAIBAM Madhujoy Maitei na thoroma pusing oina saklaki thoromadu Dr. Maitei na tuber crop ki manungda challiba mangra asi USA da life saving crops taramathoi gi manungda chanba crop ni haina lauthokre mangragi moroi bu wafam kaya mahakna thamkibaga loinena nasa gi scientist singna space ta chatpa matamda ground control ga saunaba ngamlaktaba matamda chunjak oiduna chaduna hingnabagi damakta haujiki matamda space craft khudimakta mangra chara puduna chatle masina mafam maduda chunjak phangdrabasu matam koina hingmangamgani tuber crops ningthina puthoklabadi matam sangna economic blockade chathaba Manipur gumalamdamda mapandagi pot puslapa ngamdrabasu miyam chara hendna leibang amgani phongdoki Kau din ibotona lomi singi sinpham haibasi haujagi matamda khwaidagi magul leba sinphamni adubu Manipur dadi lomi bu sinphamni haina khanba amadi masibu sinpham ona paket pada ikai nariba si thaduk piu lomi singi santhok marang kaina bagi damakta lorok luerba matungda tuber crop thabiu haiba appeal tawki lomi na ikoi lomi dagi saba phangdori me lomi abisi leite de koi dikadai chan Saugra ba Laisanu Rajli Tawa Mayam Laisanu Police officer over Laisanu Doctor Mayam Laisanu Waza Mayam Laisanu Puna Makasi Kanana Chinjak Picket again Chinjak Putwimiji I Lomi Isilino I Lady Ban Shirabai Se Inem I think I couldn't want to put him project ki PI Dr. A.K. Bizayana tuber crop mataukaram na mai pa na thatuna lomi singita natana state ke income phagana na bahona batamating oigada sing sandong na taki luna na matamatam gi oina thengnar ka da khudong sada sing mayok na ba wafam kayasu lomi sing da thamki Bharat ki Republic dege thorom Manipur da su pangthok na nabagi damakta hojik leidiba sakar suna kan mong da sem saba hore sarga sida January tang kun ga taruk ta pangthok ka doriba tongan ma thorom ga mari leinena hayeng January tang kun ga humdoi da rehearsal ga thorom pangthok ka dori masna maram oraga hana gari sing sathok sasin torom balambi sing da hong makhara leirgani haina transport department abadi Impal West district SP gi maketi gi charul thadorli charul sing sigi matungina VIP amadi invite sing gi gari sing natana national highway kunthraga mapanda Sing and Co Moirangkom Kasampatagi
Khuraman Bazar, Maharani Breeze, Babuthong, Khuyathong dagi North AOC amasung Sanjen Thong dagi Kanglagi Nongsup Thangba Gate amasung Kaisampat Breeze Phauba ayuk pung taruk makhai dagi numit yungba pung taragani thoi taba phauba gari sing amata changba yaroi loinana lambi sing asisu one way oigani hari haukiba January gi tang kunda pukhau ahluk nungse pigolaida phumlamba asi ba haksang ama lamlai police na local ba matungda jenims ki mokta postmortem tawbata natana kanaguma sing na makhoi gi missing oiragadi claim tawrana ba media da phongdo krabasu ngasi phauba kana amatana claim tawradre as Karigumba, January tang kun gamari nungtil gi pungani phawagi manungda claim tawradrabadi haunabi matungina Ifal Municipal Council da aroba mathomangam pangthok nana basina khargani haina Ifal East ki District Magistrate RK Dinesh na thadrok paccherol amana khangalakli Numinum ni chumna Jiribam gi Child Welfare Ashram gi Conference Hall da chatharakpa Panchayati Raj gi training program nga solution kre Central Board of Workers Education Ministry of Labor and Employment Government of India amadi Child Welfare Ashram Jiribamna punna sinduna pangthoki training program aduda Ipalis ki upadhyaksha ADC Jiribam amadi atei masak naiba miyoi kya na saru yaki training program asida Jiribam gi leiriba gram panchayat tarukki elected ward member kunthana saru yaki loinana tongan bahiram singda sugaina Nainaki. Subguest Okiba Upadiksa TS Imochana Jiribam da Ahan Boina Pangtoliba training program Asina Kana Bakaradi Piragani Loinana members in Nasu Pukchel Shengna Tabak Tobina Apil Toki. Pore Lemerol Mera Paibi Apunba Manipurki Makada Katrigao Mera Paibi Apunbulup Obama January Tang Kunda Semkre Zano Begam the President Aduga Farida Begam the General Secretary Topurgani Hari. Thailand gi Surin da Satariba Nipan Suba Surin International Folklore Festival gi saruk amoina ngasi possibility of future cooperation amadi Asian country haibasida round table discussion ama pangthokre discussion atuda Manipur gi maketegi Manipur University gi MIMS ki director in charge Zibul Kumar Sharma Manipur gi group leader RK Sherzid amasung Suril International Folklore Foundation gi Nepal su saruk yaki maruina ngasigi discussion aduda educational and the cultural context of East contribution cooperation in terms of education culture research and personal exchange gi matangda khanan naki makhatana tongan balibak singis anabigi luhong ke hongba amadi atai custom kaya gi fashion show amasu utki Impal West district ki master na ngasi thoki bokum amagi matungina numidang pung taruk tagi horga Impal West ki area da Dara Samagni Pumari Ating Batam Kre Ngasidagi Tamkiba Ating Basi Ledingaida Mioi Manga Pana Pundanaba Amadi Sok Payaba Chai Nung Amadi Maisak Payaba Polam Sing Pudana Satanaba Kangali Loinana Luhong Kaihongba Misi Minagi Torom Amasung Dharma Karmagamari Lenana Processana Sing Batsaning Batarvadi Mangjongana District Magistrate Ki Ayaba Logadavani Hari Hosumakatana Sanabaki Paulo Bisi. Ngasigi Sanabaki Pauda Tararak Suba Director General Assam Rifles Cup Amasung Marirak Suba Inspector General Assam Rifles South State Equestrian Championship ki Junior Team gi winner Singkai Hunba Polo Club na oikre aduga senior gi team winner na Khurai Polo Club na oikre masagi matangda paudam ama Tarak Suba Director General Assam Rifles Cup amasung Marirak Suba Inspector General Assam Rifles South State Equestrian Championship ki Junior gi team champion Singkai Hunba Polo Club na oikre aduga senior gi team champion na Khurai Polo Club na oikre Inspector General Assam Rifles South ki Meng Makhada Manipur Equestrian Association Sindana Mapal Kangjibungda Jathakpa Championship asige Loisenbagi Thromda Director General Assam Rifles ki Lieutenant General Ranbir Singh Inspector General Assam Rifles South ki Major General UK Gurung Manipur Horse Riding and Polo Association ki President Retired ISS Budasandra Amadi Manipur Pony Society ki President Dr. KS Aisorje Chingdu Sarugya ke Championship asige ngasi sanakiba event singda Mai Pakarwa Singh adudi senior show jumping da Manipur Police Sports Club ki TS Ranjit Singh na ahanba position Eastern Student Club ki Papak na anisuba position Jingkai Hunba Polo Club ki TS Kaw na ahumsuba position aduga Marisuba position su club asimaki L Manikanda na takre Junior 10 pegging lance team da
mai pakrabasing adudi Khurai Polo Club ena ahanba position Manipur Police Sports Club ena ani suba position ahum suba position da Khurai Polo Club B aduga mari suba position dana Manipur Police Sports Club B na takre Mas pasta Imphal Riding Club na ahanba position ani suba position da Manipur Police Sports Club aduga Singai Polo Club na ahum suba position takre Puna tim tarama togi riders chamaga taramanga na saruk yaduna satharkiba championship asi loisinbagi thromda Director General Assam Rifles ke Lieutenant General Ranbir Singh na Manipur asi apikpa singge state oirabasu sana khonabadadi yamna potential level lamne Assam Rifles na so state asi gi sana khonabada pangba yaba mateng pangani haiki paglaba sanaru singda mana matum yenthokhi bagaloina na junior team champion Singai Humba Polo Club amadi senior team champion Khurai Polo Club ta champion trophy sing PK Chip asi loisin baga mari lainana pana sagol kangjai gi exhibition amasu pangtokki loinana nat ki oiba jagoi isai kya pangtokna championship asi loisin ki ogdamjari by SC Arun gi loinana Aribam Prem Sharma Manipur yumbu oiduna lakliba January tang 13 dagi February mari phauba numit taruk ni chupna Imphal West ki manung chana leiriba mayang Imphal Kendra gi manung chanba Komlakong Water Sports Complex ta Kulungom Doi Suba National Keno Sprint 2013 pangthok na nabakan moongda Shem Sagatli haina All Manipur Canoeing and Kayaking Association gi president Zotin Waikum na pongdokre ISTV News ga akhana na unaba amada pangthok ka doriba championship asida Bharat ke tongan bang pham singdagi lakpa peddler listing amarom na saruk yagadori masagi damakta le pham sapham amadi practice to pham na singba pham sing ningthijana Semgat Sagatli haiki Komla Khongda Sagatli Water Sports Complex asigi phibam sada maripugi chang hen loishille haibu wapam phongdoki loinana nahan makai Dimapur da panduna lairamba championship asida sisinakadaba hina singba singsu purakpa hore hari magna makha taraduna pangthokadoriba championship asida Manipurna medal kaya amal logani habiga sa tauri hojik phawda Bharat ki oina mahut chinduna lairiba peddler singi manungda chada humpu Manipur gi nupi masa singni adu chada ni phuna Manipur gi nupam masa singni maramasina championship asi pangthokngi manungda kanagumba lup amadi sangsthan singna ban amadi blockade chathabidana naba appeal tawbagal loinana championship asi mapung phana pangthokna na bhona bada miyam nasu mateng pangbiu haiki Kickboxing Training School Sektana Sinduna First State Level Invitation All Style Martial Arts Championship ngasidagi Sekta Mayai Likai gi Community Hall hokre Hodop ki thorumda yangang pokpi Chingtam High School gi Headmaster S Itosa Ramlai Kendra gi MLA KSS Birena madi S Mai Pakshana na thoruma pusing waki Championship asida toan batim taraga marina saruk yari Hodop ki thorumda tim singna mas pass na sing pangthoki Longpi Area Games and Sports Association Laksa Chandel District na sa ikudingi pangthok tura lakpa ni pumunga Subalak Summit ngasidagi Kubza Memorial Ground Kopijang Village da hokre hodopagi thoromda singat kendra gi MLA Gin Swanho DSS Chandel gi President RD Wangam Special Contractor Khatko Sai amadi Contractor Livingston amadi Social Worker WS Kanral su saruk yaki thoromgi saruk amoina MLA na pungdo kibada kungi sip yauna miyoi kayada Nat ki chanabi pi duna ikai kunuba utkibaga loinena nat ki jagoi isai kaya yauna pangtu ki patram mutda laksana leptra pangtropa sports bis asina aikoi mesel game rakta nuksi chana la minana bhona bada asobo mateng oiragani
Play the games in the spirit of game haiba panam da sinba sports meet asida football volleyball masana kaya atho ehen tanari Surasanpur Sada Hills amadi local team yauna team kungani thoina sarup yari MLA gin swan hona tournament assistant mena naharul singna masamo phana amadi lena tina chendana lehen bada chauna mateng panglagani haki mana makha taraduna Manipur si sana khona bada amadi aran culture gilamda malayam da masak tali balamda mamani tungda MLA na tournament hodoktura atho ehen tanan ki National Sports Academy ki lisingani taram do lisingani taramari ki academic session ki medical fitness amadi age verification thas ki kungan nipan da ki horagani hari More da sathariba More football cup king sana ki ba ahan ba quarter final match ta upa kyam gaina More 11 bu goal home amada thoiduna semi final changkre Kaching da sathariba sana cup king sana ki ba ahana match ta KPSC na YWC bu goal manga marida aduga AVO na IYA bu goal manga home da thoikre Kongman Yakampat ground sa tariba marirak suba Rainbow Cup king sana ki ba match ta sidor sungzamina lagan ifal bu getare ta thoikre hayeng salam sagolban amadi all staff anina sanaragani Hockey Manipur Sinduna Kumalapa Hockey Stadium da satariba tara marirak suba Dr. Kanti Mukherjee Memorial Invitation Hockey Tournament ing sana ki bahana match ta SSA Sarangpana Hockey Union laring mamlekai bu goal taret amata thoikre SSA Sarangpati goal taret adugi manungda M Sanjoy na goal ani chanmangam ki ani suba match ta Cosmo Wangkaina YCC IC ahlupu goal taruk ani da thoikre Cosmo gi goal taruk adugi manungda KS Deveswar amadi KS Ravikantana goal ani ni chanmangam ki hayeng SSA Sarangpat amadi Maira Basikong ani na sanaragani atay pau khargamu Zari Ziribam Tes Ketugi Baupra Ziribam the Labor Yum Sakhang the Basingna hand grenade ani Tamlam Badagi Nimung Matung Imung Manuna Kalaktuna Polista Pau Piragatunda Aswangam Yaudana Tokre Nasi Okiba Ingasagi Pau Pizari ICAR Lampel Pataki Pama Pauki Matungina Nasigi Quaidi Saba say degrees Celsius Kungamanga das Miktaret Waiki Quaidi Ingba degrees Celsius Manga nungsit tayauba ising manilgi chang ayukta chada marputaret aduga numijung matungda chada kuntratruk waiki nasinong takide hojik maruiba pau amukana pizari kutrama pon suba Assam Rifles ka kuthona badalai kitraba marigi marakta amagi masak maming khangmangam kre Manipur da lairiba soinairaba singbu thawai bidabadagi apun balup ama sem kre Amadi Kurai Polo Club na Director General Assam Rifles Cup Equestrian Championship ki mapu oikre. ISTV ki paumiyeng tabiri basing amukana kurumdari.